ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯟ ꯑꯣꯏꯔꯕ ꯃꯀꯣꯛꯇꯁꯨ ꯑꯉꯧꯕ ꯃꯁꯝꯅ ꯈꯔ ꯈꯔ ꯁꯤꯜꯂꯛꯂꯕ ꯅꯨꯄꯥ ꯑꯗꯨ ꯌꯨ ꯉꯥꯎꯗꯨꯅ ꯀꯟꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯥꯎ ꯈꯣꯡ ꯇꯧꯔꯤ꯫ "ꯑꯇꯣꯝꯕꯤ, ꯀꯗꯥꯏꯗ ꯂꯩ? ꯅꯃꯥꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯑꯩꯅ ꯄꯤꯔꯝꯃꯨ ꯍꯥꯏꯕ ꯁꯦꯜꯗꯨꯁꯨ ꯄꯤꯔꯝꯕ꯭ꯔꯣ? ꯄꯤꯔꯝꯃꯗꯤ ꯄꯨꯊꯣꯔꯛꯎ꯫ ꯌꯨꯁꯦ ꯄꯦꯟꯗ꯭ꯔꯤ, ꯑꯃꯨꯛꯀ ꯊꯛꯎꯒꯦ." ꯔꯤꯌꯥꯁꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕꯗꯨ ꯃꯄꯥꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯕ ꯑꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯄꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯌꯨ ꯉꯥꯎꯔꯒ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯌꯥ ꯏꯆꯝ ꯆꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯃꯛ ꯏꯪ ꯏꯪ ꯂꯥꯎꯅ ꯐꯖꯩ꯫ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯈꯔ ꯅꯥꯇꯩ ꯆꯥꯗꯕꯅ ꯃꯍꯥꯛ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯒ ꯑꯗꯨꯃꯛ ꯃꯈꯥ ꯇꯝꯊꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯃꯅꯤꯁꯤꯅ ꯑꯗꯨꯃꯛ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯃꯆꯥꯒꯤ ꯀꯔꯤꯗ ꯀꯔꯥꯏꯗ ꯍꯥꯏꯅ ꯈꯟꯈꯤꯗ꯭ꯔꯕꯅꯤ꯫ ꯌꯨ ꯉꯥꯎꯔꯒ ꯈꯔ ꯆꯥꯔꯒ ꯄꯪꯂꯩꯗ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ꯫ ꯔꯤꯌꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯃꯈꯣꯏ ꯑꯅꯤꯅꯤ꯫ ꯃꯆꯦꯗꯤ ꯑꯗꯨꯃꯛ ꯉꯟꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯌꯨꯝ ꯑꯗꯨꯃꯛ ꯄꯥꯟꯈ꯭ꯔꯦ꯫ ꯃꯃꯥ ꯁꯈꯤꯅ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯆꯦ ꯇꯝꯐꯥꯁꯨ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯍꯦꯛ ꯃꯌꯨꯝꯗꯣ ꯄꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯣꯏꯕꯒ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯂꯣꯏꯅ ꯈꯪꯅꯕ ꯑꯣꯏꯕꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯐꯖꯅ ꯑꯗꯨꯃꯛ ꯍꯣꯡꯈ꯭ꯔꯦ꯫ ꯁꯈꯤ ꯃꯤꯒꯤ ꯂꯧ ꯃꯇꯝꯗ ꯂꯧ ꯀꯨꯝꯃꯤ, ꯑꯇꯣꯞꯄ ꯊꯕꯛ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯨꯅ ꯏꯃꯨꯡ ꯑꯗꯨꯃꯛ ꯃꯥꯅ ꯄꯨꯔꯤ꯫ ꯃꯅꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯎꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯔꯤꯌꯥꯁꯨ ꯀꯔꯤ ꯇꯧꯁꯤꯒꯦ, ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯔꯤꯌꯥꯒ ꯈꯪꯅꯕ ꯄꯥꯏꯈꯣꯝꯕ ꯃꯤꯗꯜ ꯐꯦꯃꯤꯂꯤꯒꯤ ꯃꯆꯥꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯈꯔ ꯅꯨꯄꯤꯗ ꯆꯣꯞꯄꯤ, ꯑꯗꯨꯕꯨ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕꯃꯛꯇꯤ ꯇꯧꯗꯦ꯫ ꯃꯃꯤꯠ ꯃꯅꯥ ꯈꯔ ꯌꯦꯡꯐꯝ ꯆꯥꯗꯕ ꯈꯔ ꯌꯦꯡ, ꯋꯥ ꯉꯥꯡꯕꯗ ꯈꯔ ꯆꯣꯞꯅ ꯉꯥꯡꯕ, ꯁꯤ ꯈꯛꯇꯅꯤ꯫ ꯉꯁꯤꯁꯨ ꯄꯥꯏꯈꯣꯝꯕꯒ ꯔꯤꯌꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯥꯏꯈꯣꯝꯕꯅ, "ꯊꯣꯏ, ꯏꯕꯥꯅꯤ ꯑꯝꯇ ꯎꯅꯁꯤꯕ, ꯀꯨꯏꯔꯦ ꯎꯅꯗꯕ." ꯔꯤꯌꯥꯅ, "ꯗꯥ ꯄꯥꯏꯈꯣꯝꯕ, ꯑꯁ ꯃꯊꯥꯒ ꯌꯥꯝꯅ ꯁꯥꯏꯗ, ꯁꯦꯜꯒ ꯑꯝꯇ ꯄꯥꯏꯗꯦ, ꯕꯔꯥꯒ ꯂꯩꯇꯦ ꯑꯩ. ꯅꯪꯒꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯂꯧꯕ ꯂꯥꯛꯄꯤꯔꯣꯏ, ꯑꯗꯨꯅ ꯑꯩ..." ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯥꯏꯈꯣꯝꯕꯅ, "ꯑꯦ, ꯀꯩꯅꯣ, ꯅꯪꯅꯁꯨ ꯏꯀꯥꯏꯖꯩ ꯑꯗꯨꯒ ꯑꯗꯥꯒ ꯊꯥꯏꯅ ꯌꯥꯝꯅ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯗꯕꯅꯦ ꯑꯩꯁꯨ. ꯑꯗꯨꯒ ꯍꯧꯖꯤꯛꯅ..." "ꯐꯔꯦ, ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦ, ꯅꯪ ꯂꯣꯏꯁꯤꯜꯂꯝꯃꯣ." ꯔꯤꯌꯥ ꯈꯨꯝꯕꯒ ꯑꯃꯠꯇ ꯅꯪꯗꯦ꯫ ꯐꯣꯟ ꯑꯗꯨ ꯄꯠ ꯀꯛꯈꯤ꯫ ꯀꯩꯁꯨ ꯄꯪꯂꯥꯞ ꯂꯥꯞꯅꯗꯕ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯏꯈꯣꯝꯕ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯂꯥꯛꯂꯕ ꯑꯗꯨꯗꯗꯤ ꯔꯤꯌꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯄꯨꯟꯅ ꯒꯥꯔꯗꯦꯟ ꯑꯃꯗ ꯂꯥꯛꯂꯦ꯫ ꯔꯤꯌꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯄꯥꯏꯈꯣꯝꯕꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯂꯤꯔꯛꯄ ꯑꯗꯨꯗꯗꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯗꯣꯛꯈ꯭ꯔꯒ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯔꯕ ꯃꯪꯂꯥꯟ ꯀꯌꯥ ꯂꯣꯏꯅꯅ ꯑꯅꯧꯕ ꯑꯁꯥ ꯀꯌꯥꯒ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯑꯩꯈꯣꯏꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯣ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯄꯥꯏꯈꯣꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯔꯤꯌꯥꯅ ꯉꯥꯊꯖꯔꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯂꯦꯁ ꯑꯗꯨ ꯅꯨꯡꯁꯤꯅ ꯄꯥꯏꯈꯣꯝꯕꯗ ꯏꯟꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯗꯤ ꯔꯤꯌꯥꯅ ꯂꯦꯡꯖꯨꯝꯗ ꯉꯥꯊꯔꯒ ꯂꯩꯕ ꯑꯗꯨꯗꯗꯤ ꯐꯨꯔꯤꯠꯅꯒ ꯈꯔ ꯀꯣꯠꯄꯅꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯠꯐꯝ ꯑꯗꯨ ꯍꯦꯛ ꯍꯣꯡꯕ ꯉꯝꯗ ꯂꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯌꯨꯝ ꯌꯧꯕꯒ ꯄꯥꯏꯈꯣꯝꯕꯗꯨ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯔꯤꯌꯥꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅꯤꯡꯕ, ꯀ꯭ꯂꯣꯁ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯊꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯃꯑꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯔꯤꯌꯥꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯃꯥꯕꯨ ꯀꯟꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯀꯨꯏꯅ ꯑꯗꯨꯃꯛ ꯁꯥꯟꯅꯔꯛꯄ ꯑꯣꯏꯕꯅ ꯋꯥ ꯉꯥꯡꯅꯕ ꯀꯣꯏꯅꯔꯛꯇ꯭ꯔꯦ꯫ ꯅꯨꯄꯤ ꯈꯛꯇ ꯁꯥꯟꯅꯒꯗꯕ ꯋꯥ ꯑꯗꯨ ꯑꯗꯥ ꯀꯔꯤꯝꯇ ꯂꯩꯅꯔꯛꯇꯦ꯫
ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯌꯥ. ꯔꯤꯌꯥꯅ ꯀꯥ ꯍꯦꯟꯅ ꯄꯥꯏꯈꯣꯝꯕꯕꯨ ꯊꯥꯖꯔꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯑꯄꯥꯝꯕ ꯄꯤꯒꯦ ꯍꯥꯏꯅꯁꯨ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯔꯤꯌꯥꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯇꯟꯖꯥ ꯌꯥꯝꯅ ꯆꯥꯅ ꯄꯥꯏꯈꯣꯝꯕꯁꯨ ꯐꯣꯟ ꯍꯦꯛ ꯇꯧꯁꯤꯜꯂꯛꯏ. ꯔꯤꯌꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ, "ꯑꯣ, ꯁꯤꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯠꯇ꯭ꯔꯣ?" ꯄꯥꯏꯈꯣꯝꯕꯁꯨ, "ꯃꯥꯟꯗ꯭ꯔꯕꯣ? ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯑꯩꯅꯗꯤ ꯐꯣꯟꯒꯁꯦ ꯇꯧꯔꯛꯀꯗ꯭ꯔꯥꯅ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯊꯕꯛꯀꯥꯁꯦ ꯌꯥꯝ ꯆꯤꯟꯕ꯭ꯔꯖꯥꯠꯂꯥꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤꯕ. ꯐꯣꯟ ꯇꯧꯁꯤꯜꯂꯨꯔꯒ ꯑꯃꯨꯛ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯔꯛꯂꯗꯤ ꯕꯤꯠꯁꯦ ꯈꯪꯇꯦꯛ ꯇꯦꯛ ꯇꯧꯕ." ꯔꯤꯌꯥꯅ, "ꯑꯣꯏꯅ ꯆꯥꯎꯕ ꯏꯕꯨꯡꯉꯣ, ꯑꯩꯁꯨꯅꯦ ꯊꯕꯛꯇꯣ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯍꯧꯖꯤꯛꯇ ꯍꯤꯞꯄꯗ ꯉꯥꯏꯔꯤꯌꯦ." ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛ, "ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯑꯒꯦ. ꯌꯥꯔꯕꯣ? ꯌꯥꯔꯗꯤ ꯈꯔ ꯆꯪꯁꯤꯜꯂꯨꯗꯅ." "ꯏꯁ, ꯉꯝꯖꯒꯗ꯭ꯔꯣꯅꯦ? ꯂꯥꯛꯎꯅꯦ ꯉꯝꯗꯣꯏꯗꯤ." ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯎꯅꯕꯒꯤ ꯃꯇꯝ ꯍꯥꯏꯅꯩ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯔꯤꯌꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯏꯕꯨ ꯎꯅꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯖꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯁꯤꯠꯆꯤꯜꯂꯒ ꯌꯦꯡꯉꯤ. ꯑꯃꯃꯨꯛ ꯌꯦꯡ ꯇꯧꯔꯤꯀꯥꯟ ꯑꯗꯨꯗ ꯄꯨꯡꯗꯤ 1 ꯇꯥꯁꯤꯟꯈ꯭ꯔꯦ. ꯄꯥꯏꯈꯣꯝꯕꯁꯨ ꯑꯜꯇꯣ ꯀꯥꯔ ꯑꯃ ꯊꯧꯔꯒ ꯂꯥꯛꯏ. ꯔꯤꯌꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯥꯔꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 40ꯃꯨꯛ ꯍꯥꯏꯗꯔꯒ ꯂꯩꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯈꯥꯝꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ. ꯅꯨꯃꯤꯠꯇꯣ ꯕ꯭ꯂꯦꯛ ꯗꯦꯒ ꯑꯣꯏꯕꯒ ꯃꯤꯁꯨ ꯄꯥꯛ ꯍꯦꯛ ꯆꯠꯅꯗꯦ. ꯂꯧꯕꯨꯛ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯤꯁꯨ ꯄꯥꯛ ꯆꯠꯇꯕ ꯖꯒꯥ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯏꯊꯤꯜꯁꯤꯡ ꯑꯗꯨ ꯒꯥꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯤ. ꯔꯤꯌꯥꯗꯨ ꯀꯞꯄꯒ ꯑꯗꯨꯃꯛ ꯂꯩꯔꯦ. ꯄꯥꯏꯈꯣꯝꯕꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯨꯅ ꯐꯖꯕ ꯋꯥꯍꯩꯅ ꯃꯄꯨꯛꯅꯤꯡꯗ ꯊꯦꯝꯖꯤꯟꯕꯤꯔꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯍꯟꯃꯤꯟꯅꯔꯛꯂꯤ. ꯔꯤꯌꯥꯁꯨ ꯌꯨꯝꯗ ꯊꯝꯂꯝꯕꯗꯨꯅ ꯄꯥꯏꯈꯣꯝꯕꯁꯨ ꯌꯨꯝ ꯇꯥꯟꯅ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯦ. ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯥꯏꯈꯣꯝꯕ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯝꯃꯤ. "ꯀꯩꯒꯤꯅꯣꯕ ꯊꯣꯏ, ꯉꯁꯥꯏ ꯅꯪꯅ ꯀꯞꯄꯤꯗꯣ? ꯑꯩ ꯅꯪ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯥꯈꯠꯂꯤ." ꯔꯤꯌꯥꯁꯨ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ. "ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄ ꯑꯗꯨꯒꯤꯅꯤ. ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦꯀꯣ, ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ. ꯄꯥꯏꯈꯣꯝꯕꯁꯨ ꯔꯤꯌꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯅꯦ ꯍꯦꯛ ꯇꯥꯖꯩ. ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯏꯈꯣꯝꯕꯅ ꯌꯨꯝꯒꯤ ꯁꯝꯕꯜ ꯏꯪꯈꯣꯜ ꯁꯦꯝꯖꯤꯜꯂꯤꯉꯩ ꯃꯃꯥꯟꯅꯕ ꯕꯤꯀꯥꯁ ꯂꯥꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯕꯣꯔꯥ ꯑꯁꯥꯕ ꯆꯥꯔꯨꯁꯦ ꯍꯥꯏꯅꯗꯨꯅ ꯍꯣꯇꯦꯜꯂꯣꯝꯗ ꯅꯨꯄꯥ ꯑꯅꯤꯗꯣ ꯂꯥꯛꯃꯤꯟꯅꯩ. ꯕꯤꯀꯥꯁꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ. "ꯏꯇꯥꯎ, ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ? ꯏꯃꯥꯟꯅꯕ ꯗꯣꯔꯤꯁꯇꯣ, ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯀꯥꯏꯅꯔꯦ ꯍꯥꯏꯅꯤ. ꯅꯨꯡꯁꯤꯅꯕꯁꯨ ꯀꯨꯏꯔꯕꯅꯦꯕ, ꯆꯍꯤ 5 ꯍꯥꯏꯔꯒꯨꯝ ꯇꯧꯕꯅꯤ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯅꯠꯇ꯭ꯔꯦꯗ ꯏꯇꯥꯎ." ꯄꯥꯏꯈꯣꯝꯕꯅ, "ꯅꯨꯡꯉꯥꯏꯇꯦꯍꯦ. ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅꯗꯥꯏꯅꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ?" ꯕꯤꯀꯥꯁꯅ, "ꯏꯇꯥꯎ, ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏ ꯂꯩꯔꯝꯃꯤꯌꯦ. ꯒ꯭ꯌꯥꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦ. ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯇꯥꯡꯅ ꯊꯣꯛꯏꯀꯣ ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯁꯤꯅꯤ." ꯃꯃꯥꯟꯅꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯈꯜꯗ ꯔꯤꯌꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯥꯟ ꯊꯕꯛ ꯇꯧꯔꯨꯒꯦ ꯍꯦꯛ ꯍꯥꯏꯕꯁꯤꯡꯗꯣ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃ ꯍꯦꯛ ꯂꯩꯔꯕꯗꯨ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯒ ꯍꯦꯟꯅ ꯆꯥꯅꯕꯒꯨꯝ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯝꯃꯤ. ꯔꯤꯌꯥꯅ ꯃꯥꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤꯒꯦ ꯍꯥꯏꯕꯗோ ꯈꯪꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯕꯤꯀꯥꯁꯇ, "ꯏꯇꯥꯎ, ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯇꯝꯁꯦ. ꯃꯇꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯣ ꯑꯩꯅ ꯈꯪꯅꯔꯤꯕ ꯑꯩꯒꯤ ꯁꯥꯏꯗꯣ, ꯑꯩ ꯆꯥꯡꯌꯦꯡ ꯑꯝꯇꯪꯗꯤ ꯇꯧꯅꯤꯡꯉꯤ. ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯃꯥꯒꯤꯅꯤ. ꯔꯣꯡ ꯅꯝꯕꯔ ꯇꯥꯁꯤꯜꯂꯒ ꯑꯃꯨꯛꯇ ꯈꯪꯉꯒ ꯌꯦꯡꯉꯨ. ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎꯒ ꯇꯝꯃꯣ ꯏꯇꯥꯎ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯇꯧꯒꯗꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯟꯅꯔꯒ
ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯅꯔꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯔꯤꯌꯥꯗ ꯉꯁꯤꯗꯤ ꯈꯔ ꯋꯥꯔꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ꯫ ꯔꯤꯌꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯗꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝꯗꯣ ꯄꯨꯡ 8 ꯇꯥꯔꯦ꯫ ꯔꯤꯌꯥꯒꯤ ꯐꯣꯟꯗ ꯑꯅꯣꯟ ꯅꯝꯕꯔ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯗꯕ ꯑꯗꯨꯗ ꯐꯣꯟꯗꯨ ꯍꯦꯛ ꯄꯥꯏꯈꯠꯇꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯔꯤꯌꯥꯅ "ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯃꯇꯝꯁꯦ ꯈꯤꯇꯪ ꯆꯥꯗꯕꯁꯤꯗ ꯐꯣꯟꯁꯦ ꯄꯥꯏꯈꯠꯆꯗꯕꯅꯤ, ꯋꯥꯔꯧꯕꯤꯒꯅꯨ꯫ ꯕꯤꯀꯥꯁꯁꯨ, ꯁꯣꯝꯁꯤꯕꯨ ꯏꯅꯦ ꯇꯥꯇꯣꯟ ꯍꯣꯏꯒꯤ ꯅꯠꯇꯕ꯭ꯔꯥ? ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯐꯥꯏꯜ ꯑꯃ ꯍꯦꯟꯖꯤꯜꯂꯛꯄ꯭ꯔꯥ ꯍꯪꯒꯦꯅ ꯇꯧꯖꯔꯛꯄꯅꯤ꯫ ꯁꯤꯕꯨ ꯀꯩ ꯂꯝ ꯑꯣꯏꯗꯣꯏꯅꯣ? ꯏꯅꯦ ꯇꯥꯇꯣꯟꯁꯨ ꯃꯥꯟꯗꯦ." ꯔꯤꯌꯥꯅ "ꯂꯝꯕꯨꯗꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏꯔꯣꯝꯗꯒꯤꯅꯤ." "ꯑꯣ, ꯐꯔꯦ, ꯑꯩꯗꯤ ꯅꯝꯕꯔꯁꯦ ꯔꯣꯡ ꯅꯝꯕꯔ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯂꯝꯁꯤꯁꯨ ꯈꯪꯖꯔꯦ, ꯁꯣꯝꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏꯁꯨ ꯀꯣꯏꯔꯛꯄ ꯌꯥꯏꯅꯦꯀꯣ? ꯁꯛꯈꯪꯅꯁꯤ, ꯏꯆꯝ ꯆꯝꯅ ꯌꯥꯒꯗ꯭ꯔꯣ?" ꯔꯤꯌꯥꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯗ ꯑꯗꯨꯃꯛ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯕꯤꯀꯥꯁ ꯍꯥꯟꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯝꯕ ꯇꯥꯔꯕꯁꯨ ꯔꯤꯌꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕ, ꯃꯥꯒꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯁꯛꯇꯨ ꯍꯦꯟꯅ ꯈꯪꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯕꯤꯀꯥꯁꯀꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯏꯈꯣꯝꯕꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯔꯤꯌꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯪꯖꯩ꯫ ꯕꯤꯀꯥꯁꯅꯁꯨ "ꯀꯩꯁꯨ ꯇꯧꯗꯦꯗ ꯚꯥꯏ, ꯑꯗꯨꯝ ꯐꯕ ꯃꯥꯜꯂꯤ, ꯃꯃꯤꯠꯇꯤ ꯈꯔ ꯉꯥꯎꯕ ꯃꯥꯜꯂꯤꯀꯣ? ꯑꯗꯣ ꯑꯃ ꯑꯣꯏꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯒ ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯊꯥꯔꯛꯑꯣ ꯌꯦꯡꯒꯦꯗꯅ." ꯄꯥꯏꯈꯣꯝꯕꯁꯨ ꯋꯥꯈꯜ ꯀꯔꯤꯃꯇ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯑꯗꯨꯃꯛ ꯌꯦꯡꯍꯟꯈꯤ꯫ ꯁꯣꯝꯗ ꯕꯤꯀꯥꯁꯇꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯕꯗꯅ ꯍꯦꯟꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯇꯨꯝꯂꯝꯗꯥꯏ, ꯍꯧꯒꯠꯂꯝꯗꯥꯏ ꯈꯨꯗꯤꯡ ꯕꯤꯀꯥꯁꯅ ꯔꯤꯌꯥꯗ ꯋꯤꯁ ꯇꯧꯏ, ꯒꯨꯗ ꯃꯣꯔꯅꯤꯡ, ꯒꯨꯗ ꯅꯥꯏꯠ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯗꯨꯃꯛ ꯂꯦꯞꯇ꯫ ꯔꯤꯌꯥꯁꯨ ꯍꯟꯕ ꯌꯥꯎꯏ, ꯍꯟꯗꯕ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅꯗꯤ ꯕꯤꯀꯥꯁꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯇꯧꯕ ꯅꯠꯇꯦ꯫ ꯁꯤꯒꯤꯗꯃꯛ ꯔꯤꯌꯥꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯖꯔꯤꯕꯅꯤ꯫ ꯇꯞꯅ ꯇꯞꯅ ꯔꯤꯌꯥꯒꯤ ꯋꯥꯈꯜꯗꯁꯨ ꯄꯥꯏꯈꯣꯝꯕꯒ ꯕꯤꯀꯥꯁꯄꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯄꯥꯏꯈꯣꯝꯕꯒ ꯆꯥꯡꯗꯝꯅꯕꯒꯤ ꯏꯊꯤꯜ ꯑꯃ ꯄꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕ ꯔꯤꯌꯥꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯑꯣꯏꯔꯕꯁꯤꯕꯨ ꯍꯥꯏꯕꯒꯤ ꯁꯦꯟꯁꯇ ꯑꯗꯨꯃꯛ ꯈꯜꯂꯒ ꯂꯩꯊꯣꯛꯄ ꯃꯥꯟꯕ ꯈꯔꯁꯨ ꯇꯧꯏ꯫ ꯂꯧꯔꯣꯛ ꯄꯟꯊꯥ ꯑꯣꯏꯕꯅ, ꯊꯕꯛ ꯈꯔ ꯑꯗꯨꯃꯛ ꯀꯟꯕ ꯑꯣꯏꯕꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛ ꯄꯣꯊꯥꯅꯈꯤ꯫ ꯄꯥꯎ ꯐꯥꯎꯅꯗꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯑꯗꯨꯃꯛ ꯌꯥꯎꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄꯁꯤ ꯊꯥ ꯑꯃ ꯃꯄꯨꯡꯗꯤ ꯐꯥꯔꯛꯂꯦ꯫ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯣꯝꯗꯒꯤꯅꯣ ꯔꯤꯌꯥꯒꯤ ꯃꯅꯦꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗꯒꯤ ꯃꯔꯤ ꯍꯦꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯤꯌꯥꯒꯤ ꯃꯅꯦ ꯑꯗꯨꯅ ꯇꯥꯛꯄꯤꯕꯣꯏ ꯏꯟꯁꯤꯟꯕꯣꯏ "ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯤ ꯏꯕꯦꯝꯃ, ꯄꯪꯒꯅꯨꯀꯣ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ 2-3 ꯈꯪꯅꯕ ꯊꯝꯒꯗꯕꯅꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ, ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥꯗꯣ ꯈꯜꯂꯒ ꯀꯣꯛ ꯌꯨꯝ ꯄꯥꯟꯊꯣꯛꯀꯗꯕꯅꯤꯀꯣ꯫ ꯄꯪꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯅꯦ ꯑꯩꯒꯤ ꯋꯥꯗꯤ꯫ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯃꯇꯝꯁꯤꯗꯤ ꯄꯥꯛ ꯐꯪꯗ꯭ꯔꯕꯅꯤ." ꯃꯅꯦꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥ ꯈꯔ ꯑꯗꯨ ꯇꯥꯔꯝꯂꯒ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ ꯌꯨꯝꯗ꯫ ꯔꯤꯌꯥꯒꯤ ꯋꯥꯈꯜꯗ ꯃꯅꯦꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯕꯤꯀꯥꯁ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯕꯤꯀꯥꯁꯅ ꯐꯣꯟ ꯇꯧꯔꯛꯄ, ꯃꯦꯁꯦꯖ ꯁꯨꯝ ꯊꯥꯔꯛꯄ ꯑꯣꯏꯕꯅ ꯔꯤꯌꯥꯒꯤ ꯋꯥꯈꯜꯗꯁꯨ ꯕꯤꯀꯥꯁꯀꯤ ꯃꯃꯤ ꯇꯥꯕ ꯑꯗꯨꯃꯛ ꯍꯧꯔꯛꯂꯦ꯫ ꯃꯅꯦꯅ ꯍꯥꯏꯔꯝꯕꯗꯨꯒ ꯁꯨꯝ ꯈꯜꯂꯨꯔꯒ ꯕꯤꯀꯥꯁꯀꯤ ꯃꯥꯏꯀꯩꯗ ꯈꯔ ꯅꯛꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ ꯔꯤꯌꯥꯁꯨ꯫ ꯁꯣꯝꯗ ꯔꯤꯌꯥꯅꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯅ ꯃꯥꯕꯨ ꯊꯧꯑꯣꯏꯗꯕ ꯃꯥꯟꯕ ꯀꯌా ꯑꯗꯨꯁꯨ ꯕꯤꯀꯥꯁꯀꯤ ꯃꯐꯝꯗ ꯂꯧꯊꯣꯛ ꯂꯩꯀꯣꯏ ꯂꯩꯇ, ꯃꯄꯨꯛꯅꯤꯡꯗ ꯑꯔꯣꯠꯄ ꯂꯩꯇ ꯇꯝꯊꯣꯛꯆꯩ꯫ ꯃꯄꯨꯛꯅꯤꯡꯒꯤ ꯄꯦꯟꯗꯕ, ꯐꯣꯟ ꯄꯥꯛ ꯇꯧꯕꯤꯔꯛꯇꯕ, ꯊꯕꯛ ꯆꯠꯂꯤ ꯍꯥꯏꯔꯒ ꯍꯦꯟꯅ
ꯑꯗꯨꯃꯛ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯥꯝ ꯑꯁꯤ ꯕꯤꯀꯥꯁꯀꯤ ꯃꯐꯝꯗ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯇꯝꯖꯔꯤ꯫ ꯕꯤꯀꯥꯁꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ "ꯑꯁ ꯃꯥꯁꯨ ꯐꯠꯃꯟꯗꯦ ꯑꯗꯨꯗꯤ ꯊꯕꯛ ꯐꯅ ꯆꯤꯜꯂꯒꯁꯨ ꯐꯣꯟ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯒꯗꯕꯅꯤ꯫ ꯐꯔꯦ ꯑꯗꯣ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯣꯏ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ, ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇꯗꯤ꯫ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯁꯤꯕꯨ ꯅꯠꯇ꯭ꯔꯅꯦ ꯃꯔꯨꯞ ꯃꯄꯥꯡ ꯈꯪꯅꯕ ꯆꯥꯅꯕ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯕꯣ"꯫ ꯕꯤꯀꯥꯁꯀꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯍꯨ ꯆꯦꯜꯂꯕ ꯐꯖꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯋꯥꯐꯝꯗ ꯇꯥꯗꯧꯔꯦ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯕꯤꯀꯥꯁ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤꯒꯤ ꯄꯥꯎ ꯐꯥꯎꯅꯔꯛꯄꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯄꯩꯁꯥ ꯇꯥꯜꯂꯤꯕꯅꯤ, ꯔꯤꯌꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯊꯕꯛ ꯁꯨꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯕꯤꯀꯥꯁ ꯑꯃꯗꯤ ꯔꯤꯌꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯅꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯅꯩ꯫ ꯎꯅꯔꯒ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯦꯟꯕ ꯄꯣꯛꯅꯅꯕ ꯀꯌꯥꯁꯨ ꯇꯧꯔꯤ꯫ ꯔꯤꯌꯥꯒꯤ ꯋꯥꯈꯜꯗꯒꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯤ ꯇꯞꯅ ꯇꯞꯅ ꯁꯥꯝꯂꯛꯂꯦ꯫ ꯕꯤꯀꯥꯁꯀ ꯂꯣꯏꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯁꯨ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯔꯤꯌꯥꯒꯤꯗꯃꯛ ꯁꯅꯥꯁꯟ ꯑꯃꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯗꯨꯅ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐ ꯄꯤꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯤ꯫ ꯍꯌꯦꯡꯗꯤ ꯔꯤꯌꯥꯒ ꯎꯅꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯕꯤꯀꯥꯁ ꯌꯥꯝꯅꯁꯨ ꯍꯔꯥꯎꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯛ ꯁꯨꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯈꯣꯡ ꯈꯨꯠ ꯆꯥꯝꯕ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ꯫ ꯍꯔꯥꯎ ꯔꯤꯌꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯑꯃꯨꯛꯇ ꯋꯦꯇꯤꯡ ꯂꯩꯇꯕ ꯔꯤꯌꯥꯅ ꯋꯦꯇꯤꯡ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯗꯨ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯏꯔꯨ ꯂꯨꯖꯔꯨꯒꯦ ꯈꯜꯂꯗꯨꯅ ꯂꯨꯖꯕ ꯆꯠꯈ꯭ꯔꯦ꯫ ꯃꯤꯅꯠ ꯑꯃꯃꯨꯛ ꯂꯩꯔꯒ ꯔꯤꯌꯥꯁꯨ ꯐꯣꯟꯗꯨ ꯇꯧꯔꯛꯏ꯫ ꯐꯣꯟ ꯄꯥꯏꯈꯠꯇꯕ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯆꯤꯟꯈ꯭ꯔ ꯃꯥꯜꯂꯦ, ꯃꯤꯁ ꯀꯣꯜ ꯃꯥꯟꯕ ꯑꯃ ꯄꯤꯔꯝꯂꯒ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯕꯤꯀꯥꯁꯇ ꯑꯣꯟꯁꯤꯟꯅꯔꯒ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯏꯔꯨ ꯂꯨꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯔꯤꯌꯥꯒꯤ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯐꯣꯟ ꯑꯗꯨ ꯇꯧꯁꯤꯜꯂꯤ꯫ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯋꯦꯇꯤꯡ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯑꯁꯨꯝ ꯋꯥꯈꯜꯗ ꯆꯤꯡꯅꯔꯛꯀꯅꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯁꯨꯝ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯐꯣꯟ ꯇꯧꯁꯤꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯔꯤꯌꯥꯗꯨ ꯀꯣꯟꯅ ꯊꯪꯗ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯦ꯫ ꯄꯥꯏꯈꯣꯝꯕꯅ "ꯊꯣꯏ, ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ? ꯋꯦꯇꯤꯡ ꯂꯩꯔꯝꯕꯁꯤꯕꯨ ꯃꯃꯥꯡꯗꯗꯤ ꯋꯦꯇꯤꯡ ꯑꯃꯨꯛꯇ ꯂꯩꯈꯤꯗꯕꯅꯤꯗ"꯫ ꯃꯄꯨꯛꯅꯤꯡꯗ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯪꯉꯛꯄꯅꯤ ꯔꯤꯌꯥꯅ꯫ "ꯑꯇꯩ ꯀꯅꯥꯒ ꯁꯥꯟꯅꯕ ꯅꯠꯇꯤꯌꯦ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ, ꯑꯗꯨꯒꯤꯅꯤ"꯫ ꯔꯤꯌꯥꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯑꯣꯏꯗꯕ ꯑꯃꯗꯤ ꯉꯥꯡꯉꯤ ꯍꯥꯏꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯗꯨꯅ ꯎꯅꯔꯒ ꯐꯣꯟ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯆꯞ ꯌꯨꯡꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ "ꯊꯣꯏ, ꯍꯌꯦꯡ ꯑꯃꯨꯛꯇ ꯎꯅꯁꯤ, ꯅꯪꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐ ꯑꯃꯁꯨ ꯄꯤꯒꯦ ꯈꯜꯂꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯐꯝꯗꯣ ꯑꯗꯨꯗ ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯁꯤꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯏꯈꯣꯝꯕ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯤꯌꯥꯒꯤꯗꯃꯛ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯌꯦꯡꯂꯒ ꯔꯤꯌꯥꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯍꯜꯂꯒ ꯈꯨꯗꯣꯞ ꯑꯁꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯕꯗ ꯃꯥꯅ ꯍꯔꯥꯎꯖꯕꯗꯨ ꯈꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯖꯩ꯫ ꯅꯨꯃꯤꯠꯇꯨ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝ ꯌꯧꯔꯛꯂꯗꯨꯅ ꯄꯥꯏꯈꯣꯝꯕꯁꯨ ꯂꯩꯖꯕ ꯐꯤꯖꯣꯜ ꯇꯔꯨ ꯇꯅꯥꯟ ꯁꯦꯠꯂꯒ ꯃꯈꯨꯠꯇ ꯒꯣꯜ ꯔꯤꯡ ꯑꯗꯨꯃ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯥꯛꯏ꯫ ꯔꯤꯌꯥꯁꯨ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯔꯤꯌꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯆꯦꯛ ꯇꯧꯏ꯫ ꯕꯤꯀꯥꯁꯅ ꯋꯥꯆꯞꯇ ꯊꯥꯅꯈꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯗꯨ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯤꯌꯥꯁꯨ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯃꯇ ꯍꯥꯏꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯈꯤꯕ ꯑꯗꯨꯗ ꯃꯥꯅꯁꯨ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯇꯟꯖꯥ ꯆꯥꯅꯅ ꯎꯈꯤꯕ ꯑꯗꯨꯗꯗꯤ ꯔꯤꯌꯥꯁꯨ ꯃꯤꯍꯨꯟ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯔꯤꯌꯥꯗꯤ ꯁꯣꯝꯗ ꯃꯁꯥ ꯑꯗꯨ ꯊꯛꯀꯠꯂꯞ ꯇꯧꯗꯨꯅ ꯂꯩꯔꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯣꯝꯕꯗꯒꯤ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯉꯝꯅꯕ ꯋꯥ ꯑꯗꯨ ꯃꯥꯅ ꯑꯗꯨꯃꯛ ꯈꯨꯝꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯌꯥꯝꯅ ꯇꯞꯅ
Thoi, aina nangonda kari lankrage? Aina kari taurubagi nangna ingonda kari pendaba leirage? Nangna mirai biraba aise aina di nangbu thamoi senga nungsigibaniko. Adobo nangna sumba tawrakani haibase ai nongmata thajarudabani. Wahi asi hairaga chena pairaga leiramba pujarakpa sanagi khudop adu puthoraklaga munna yenglaga mamitta ira chelaga nahandagi aina wana sunomdana tawraga tanjarakpa paisasina sanagi khudop ama sajabani. Adubu khudop asigi janafam umata leiramdre. Hairaga khudop adu pairaga yamna thapna langthoklamlaga adumak lakli. Lambida chatna Bikasta paikhomna phone tawsilaga. Itaw, aidi nangbu aigi asengbu marupni haina khallubani. Nangna tawramliba mayamse ai tasengna pende itaw. Adubu fare. Nangna khangnaribado aina masa sokurabani. Nangna yamna pamlabanina lawro. Marup mapang oibagi maridi ngasidagi lapthokrasi. Asengba marup ni haina khalluba aina lanbani itaw. Hairaga phone adu mana kakthali. Asumna khanna yum yoksilakle. Paikhomana yamna pendana text oina riyada mibu olaga nungariba nanggi punsigi nungaibaso sungam-ngamoi. Ngasidagi nanggi number so aina block tore punsigi oina yelakano ingondaso. Asi hain iramnaga thazilaba mato block tawsili riyagi number ado. Asomnasu bikas mamanabana masa so ore haibagi riyadagi tapna lapthokninglakpagi ithilama phaurakle. Asumna wakhalda khanna adamang bikas na so riyadagi tapna lapthokpa horai. Hauzikti riya kana so khangnada amana so changsinba yada amana so changsinba yada tainafam so khangda masa manglaga dumak lehorai. Haningliba wafamse nungsinabada thamoi senga nungsinabiyo. Mamanabagi nupibo jamna uba ngamnaba aranma wakhan khanba. Maram asina marup mapangi marida ahum kaya malai. Pukjele pangamdaba thamoigi asengba nungsiba masak uba fangdaba arang arak kaya leiba mafamda leibana nungaiba fangani khanba wakhanda aranba wakhani. Nungshirabi aigidamak leplabani haiduna pau phaunadaba haiba asinaso nungsinariba anidugi marakta yamna achauba akaiba amalai nungsinabagi marida chesilon. Aduna anidugi marakta communication gap thambidaba.